Gi Makada Manipur gi yumthong khudingda toti ising phanghanaba Manipur lenga ke PHED na laukhatliba thabak thoram sing ase pungning thawatningai oi haina Education and External Affairs ke Union Minister of State Dr. R.K. Ranjana phongtokre. Transgender activist Santa Khuraina UN gi tongan ba platform singda Manipur gi LGBTI kanglup amade yellow transgender singi matangda pukhatuna wangangkhre. CCS ke na changchiliba sanghala se iramdamgi saruk ama oina kadi khulda u 40,000 ga chamanga thakre kadi khulda ahan bo oina free medical camp pangthokre amasong haukiba pung kunmari da apunba miyoi lising aniga jamapan taraga nithoi covid test tawbada janiga kuthra mari positive oire laina asna maram oiraga miyoi ama laikhidre miyoi janiga kunmari na nawa faduna disaster tawkre Khurumjari Dayapati SENJAM na hauzik numidangi prime time news pizari Kumja English aniga kunithoi fawbagi manungda Jal Jeevan Mission gi makhada Manipur gi yumthong khudingda toti ising phanghanaba Manipur lenga ke Public Health Engineering Department PHED na laukhatliba thabak thoram sing ase pungning thawatningai oi haina Education and External Affairs ke Union Minister of State Dr. R.K. Ranjana phongdorakli wafam ase ngasi all secretariat ki conference hall da Tampaki district mari gi DC amadi PHED gi makok thongba official kaya yauna Jal Jeevan Mission gi matangda pangthokpa khana nainabagi mifam amada Union Minister Dr. R.K. Ranjana phongdokhibani Manipur gi Chief Secretary na sinlangduna pangthokba mifam adu loiraba matung paumi singa unaba amada Union Minister Dr. R.K. Ranjana hai Jal Jeevan gi makhada Inner Manipur Parliamentary Constituency gi manung channa leiriba yumthong khudingda toti ising phanghanabagi thorong ase kadai fawba khumang chausilage haibagi matangda ngasigi mifam ase pangthokpani miyam na semba lenga amagi thabak thoramda miyam su yausin ba haibase yamnamak tangai fadaba amani hairiba mission asida kadai fawba miyam na saruk yaribage haibasi su yengdaba yade COVID-19 laichat na maram oiraga miyam saruk yabagi chang adudi khara watke adumakpu matung tarakpa khongthangda DC yauna lenga ki mari leinaba department mission ase miyam yaunaba amadi miyam gi oinaba hotnabiyo kumja English aniga kunithoi fawbagi manungda yumthong khudingda toti ising phanghanba ngamnabagi thorang paikhasi hainasu Union Minister Dr. R.K. Ranjana official singe pungning chingsinke Panchayat level deng sai women gi yawi yawde gain tori mo am se masi id organizational structural level sida common people's participation of women's masi mayam se tawragadi scheme se automatically auto flow orga sakradamne people's concern na dum tawjagradamne madu tanana base karmai do hotna gadage sine ina my attention draw to all of you asine ina pamidi then again kogi DC sing da ina request owning base sigi same post se marega gi su aduga SBM gi su JJM gi su even MP labs gi su high sing se 15th finance commission the keno to bu yana na ba masigi post se even sanitation se masi koi phajana process sumna to honingeba aduna I request all the DC concerned for me excluding Thobal I gi leiriba ohum marira ohum ko Imphal East West aduga Bisenpur part of Thobal city koi kanona paira mani outer MP na paira mani ko sigi dichagi meeting se most probably kindly note down by the first week or second week of October asita prepared to be over aduga meeting aina lakpada adumaga keno tosi adoga sigi piriba report se sibu dai loi appreciate to the only thing is that in ground reality da honestly pibanga madra haibasina ina khangning se by 2022 can we achieve the target and dream of our prime minister adugi potum tang aingon da feedback review
Nupi Manbi Singi Isu Singda Ichang Thona Mairong Yariba, Manipuri Transgender Activist Santa Khuraina United Nation Gi Tongan ba platform Singda, Manipuri LGBTI Kanglup Amadi Yelho Transgender Singi Matang da Pukatuna Wangang Kre. Union Gi platform da Transgender Singi Wafong Kaya Pukatuna Wangang ba asi India Gi Oina Santa na Ahan Bani. Hiram Asiga Mari Lainana Transgender Activist Santa Khurai Gi, Mami TV ga Makanana Unaba Amada Santa Khuraina Hai, United Nation Ki Yamna Maru Oiba Human Rights ki institution ama oiriba United Nations Human Rights Council ge nimfunipan suba session da transgender singi matang da wafong khara pukhatba ngamba haibasi aikhoi gidi yamna laibak fabani platform asi yawnaba hotnaba da awaba kaya thengnaki session aduda lamdam asigi indigenous transgender singna water amadi sanitation ge lamda thengnariba khudong chadaba singi matang da wafong kaya pukhatki loinana Manipur indigenous transgender singi top machat ki matang da su sukaina thamki Permanent Mission Uruguay, Sweden amadi Netherlands dasu Manipur gi indigenous transgender gi matangda top thamke masi yamna maru oiba amani maramdi malem gi transgender gi issue sing khanabada yelhomi transgender gi machat ningthi jana khangba changi kupna yengluragadi aikhoi gi transgender gi machat asiga malem gi oiba transgender gi machat ka khenaba yamna lei karigumba western gi narrative da transgender asi homogeneous oina lauragadi aikhoi gumba apikpa foruk ki transgender singda threat ama oigani Hair Sing asi United Nations ge platform da pukhatuna aikhoi gi machat asi malem da taklunabani haina Santa Khuraina makata khi matang da su aina statement pigani piba hawkre tang taratro pung nipan da Uruguay ge kainon da permanent mission Alexandra Kota da pikre aduga ngasina mo permanent mission Netherlands ke Sweden ge da chatman statement to mo pine masi yamna darkar hoina khale khoni LGBTI Q natragana transgender se naina pa matamda akoina coloniality gi colonialism gi pota dum chatlaga transgender se homogenize tawsan ba the gender and sexuality se homogenize tawsalaga west longi adaiti mapan da lairi ba khoina uri ba narratives to wari do adu dum uraga adu puchalaga tawse akhoigi yamna pikpa furu akhoigi yel homi gi laizari ba saktam sidati threat amane na ina haining aduna UN ki sigumba human rights ki achoba body sida ikoina pukhatlaga sumaina chapmana banati tongan ba pikpa kanglup sida tongan ba mukhoi gi gender and sexuality gi mukhoi gi expression natragana mukhoi gi belief se karamaina lei ki haibase ikoina hojiki oinandi haibi amna mathau ta abrana khale aduna ai oinandi ai gi community gi oinandi UN da sumaina aina represent tawbase yamna laibu phabani yamna sinungai na aina haizaningi Panbayabadi Santa Khurai transgender community singi lamda ichang thona tongan ba thabak kaya paikhatliba nupi manbini mahak all Manipur nupi manbi association amanagi secretary oibata natana India amadi malemgi organization kaya ga khosamnaduna transgender community singi yaifanaba honariba miyoini Committee of Civil Societies Kanglai Park CCS Kena Sinduna Tamenglong District ki Tamai Subdivision da Laiba Kadi Khulda Sanghala se Iramdangi Saruk ama oina Ujara lising aniga chamanga thakre Kadi Khulda ahanba oina free medical camp pangthokre Kadi Village Authority Saina Institute of Medical Sciences SIMS amadi Union of Private Rehabilitation Center Kanglai Park UPREC Kena mating panglaga pangthokiba thoram aduda CCS ki President Jitendra Ningomba na hai CCS Kena luchinglaga pangthokliba thoram asina ching amasung tam anigi marakta afaba mari thamba ngamlagani chingi mafam singda tangai fadaba fibam amadagi uwa yathatpa amadi factory kaya tawnarakpadagi kaitharakliba akoibagi fibam asi kharada oirabasu kannabagi pandamda u chara thabagi thoram asi pangthokpani tongan basingi mafam singda u chara lising yangkai thabagi pandam thamli tangai fadaba fibam dagi u yalabasu mahut thajinbagi hainabi thamse aikhoigi fibam kanbada aikoi pumnamak achoba Dang no mina si haina su mahana fongdokhi Ching tam amatani haina chinda lauba khaktani yaroi thabak na utpa mathok tai haiba wafam paladuna Jitendra Ningombana makhata na hai ching tam nungsinagi hairabadi toina unaduna awa ana hangnaba changi unaraga wari watai sanadrabadi sing tamgi nungsinaba mari asi lapthokna khikani maram aduna magi oiba wakholon thadoknaduna amato oina punsinsi Kadi Khulgi lambi thong khudong chadaba amadi primary health center amata laitabadagi ana layeng da sothariba asi ubada nuaitaba fawi
adu mapu mafam asida free medical camp ama pangthoke haibada medical directorate na ayaba pirakpa asimadi yamna nungai hainasu Jitendra Ningombana makata na fongdokhi aina hujik dijeribu jaga si akhoi Tamilong district ki Tamai sub division gi makha leba kadi part 1 part 2 part 3 part 4 part 5 haibu gi 3 ga 4 ga taina gi area ni hairibu area si ham chawi kasi le bum si saru ama som su le masida Manipur government ki mai ke digi leiba si akhoi anuba akhoi eco tourism park ama siam ya ba natraga tourism kanoma siam ya ba gi lambi udi oto su du le gini manam di masidi he uru matamda yengu matamda pung ing ba nungai ba adu santi pangwai ba potu soi du oi gini amsung aina phangi sumaina adu sungu soi du phangani Haukiba pung kunmari da Manipur gi miyoi lising ani chama pantara gani thoi COVID test tawbada miyoi chani ga subna nipan nauna COVID-19 positive oibaga loinana state asida laina asna nabagi masing lak ama lising tara ga nipan chamri ga marifutara manga yaukhre laina asna maram oiraga miyoi ama laikhidre COVID-19 common control room dagi ngasi numidang wairam pung manga fawbada phangba paw amagi matung inna miyoi chani ga kunmari naba faduna discharge tawkhre naba farakpagi apunba masing na lak ama lising tara ga mari chamri ga humfutara manga sukre active case na lising ani chamaga marifu mapan lairi laina asna maram oiraga laikhidaba migi apunba masingna lising amaga chanipan kuthama thoini fagalakpagi changna chada marifu tara taruk 10.3 amani covid laina asidagi ngakthoknaba laingakna paikhatpa thausil amagi makhada miyoi kaya amasun numit khudingi covid vaccine kapthokli covid vaccine kapthokiba masingna ngasi fawbada miyoi lak tara ka taruk lising kunmanga chanipan sum mangani Haukiba pung kunmari da D-type oxygen cylinder lising ama subna taraga nipan amadi B-type oxygen cylinder chahum ka kuntrama thoi Manipur gi tongan ba ana layeng sangsing da phanghan ba ngamkhre haina COVID-19 command control room dagi phangba paw asna makatari Haukiba chahi manga asida Manipur gi MLA amadi minister sing maranai sel tansinduna leide mikhal gi matamda miyamna candidate tagi lupa lising ama ani lobana karishu kana ba purak loi madugi mahuta miyam gi mathok taba sing phanghanba haiba mathok tai haina Janata Dal United ki national secretary su oiba awang nongpok state ki in charge MP Rampit Mandalna phongdokre JDU Moirang na sinduna Moirang Assembly Constituency gi manung channa leiba Kwakta Khuman Thongkhong Community Hall da JDU gi National Secretary in charge North East su oiriba MP Rampit Mandan taramna okpagi thoram ama phangtokre Thauramga mari leinana MP Rampit Mandana hai JDU na Bihar da sahi tara ka tare lengak pairakpa asida madrasa lising taruk hena sengba sagatpa ngamkhe mafam asida miyam gi luchingba amatana chawkha thaurangi thabak amata paikhat pide haibasi khangle chahi manga gi damak khakhiba miyoi aduna thabak ningthina taroktrabadi makhoi bu mana pairaga chingthaba haibasi miyam gi hakni Mikhal matungi lengak sembada JDU na chauna mateng pangani loinana lakadoriba mikhal asida candidate taraga manga natraga kundagi hena puthok loi Nitish Kumar na Bihar da nupi singi damak makhal kayagi scheme kaya paikatuna hotnari aduna mafam asida su JDU gi mihut laklabadi Bihar da piriba chawkha tharangi thabak sing adu pigani haina su mahakna phongdokhe और उनके राज में 4,265 मदरसा खोला गया 4,265 आप लोग गूगल में जाकर जाइए देखिए बिहार में कितना काम कर रहा है 65,000 मदरसा टीचर का बहाली किया है Thauram aduda President JDU Manipur gi Hankhan Pau ex Pradhan Sanau Jamiatun Ulema Bisnupur gi Secretary MD Safiuddin Joint Secretary MD Kalam aspiring candidate CS Birendra Singh na chingbasu sarugakhi Indo-Myanmar border fencing ki matang da semkhiba high level team na October tha manungda field visit tawduna verification tawgani haiba wafam Union Minister of State Dr. R.K. Ranjan na thamlakle haina United Committee of Manipur UCM na phongdorakli wafam asi lamphel da leiba UCM gi office ta pangthokiba paugi mifam amada UCM gi President Joy Chandra Konthaujam na phongdokhibani paumi singa unaba aduda Joy Chandra Konthaujam na hai miyam gi chamam naba asi koknaba athuba matamda BRTF na work order paiduna fencing kharibasi security fencing la natraga border fencing la haibadu khangdokpa hotnani
hainasu Union Minister of State Dr. R.K. Ranjana phongdorakpa leire marak sida chayet nariba border pillar gi matangda External Affairs ki Union Minister of State Dr. R.K. Ranjana UCM na memorandum amasu pisinkhre Union Home Ministry gi makhada semgadaba high level team of border cell na field visit amadi survey tawba matamda Myanmar amasung India gi authority yauna apunba stakeholders sing yahongadabani haina Minister R.K. Ranjana UCM na taksilakli UCM gi oinasu controversy oriba border filler number 79 dagi 88 fawba amadi fencing gi matangda expert committee na high level team na maru oiba document mathau tarakpada mateng pangnaba hotnagani hainasu Joy Chandra Konthokjam na phongdokhi jen cheng na thamjabadi isa gi lam haibese isa na ngajegadabni haibani aduga aikoi kari gi damakta 1891 Anglo Manipur war thokibano 1891 Anglo war thokibese iram dambu nungsiba gi damakta iram dambu kannana gi damakta thokibani haibo sum aduni aduga 18 June kari gi damakta thokibano 18 June ase aikoi iram dambu kannana gi damakta iram dambu sigi parjana hokibani aduna aikoi makata na chen cheng na thabak thorong pudimo aikoi ihog loinana aikoi ipa hallamana thambiram ga ikeng na ga thambiram aikoi gi lam Singpa Turense, aikoi punna ngamina se United Committee na miyam da thamjari amadi United Committee Manipurna aikoi gi iramdam gi damakta iralba gi damakta madam punamukta leble ga miyam da thamjari Nungang Khulgi General Area da Jalerang United Front ZUF ke cadre khara leire haiba akaknaba pau ama fangbadagi kunmapan suba Assam Rifles amasung police ki apunba kangbu amana mafam aduda counter insurgency operation chathabada ZUF ke cadre ani khulai kona na fagat pangongkre haide kunmapan suba Assam Rifles ke Major Amitaras NS na luchingba kangbu aduna fagat laba miyoi ani adudi None district ke manung chanba nungbadagi hauzik ZUF ke home secretary ki thausu puriba gainu langka mai amasung district asimake Saiton Khuldagi NK Dironbo kaw wi haidi makhoi ani nungang khulda leiba farm amadagi round 20 gi Lethan round 172 gi tracer ammunition M16 gi magazine ama mobile handset ahum amadi 12 bore gun amaga kona na ngarang nungthil pung mariga makhairom tarakpa adwaida fagat pangam khibani faraba miyoi ani makha taba investigation chathanaba arms eki makhada case ama register tawkre haidi Dr. Pratita Charitable Trust amadi Diamond Radio Khongjom na punna sinduna Khongjom da leiba trust asigi complex na nomagi oiba free health medical camp ama pangthokre Thauram aduda Dr. Pratita Charitable Trust ki chairman oiba hanagi minister Moirangthem Hemantana hai COVID-19 lai chatna miyam wanaraba matam asida khajiktang oirabasu safanabagi pandamda health camp asi pangthokpani hairiba camp asi nomaizing numit khudingi pangthoktuna lakpani loinana mathangdagi ultrasound amasung x-ray gi khudong chabasu phanghalagani haina Hemantana phongdokhi सरकारी हॉस्पिटल दा प्राइवेट हॉस्पिटल दा चटपदा कोविड ना मरम मरगा अवाबा कया जे मायोनाबा मदुदगी खरद वर्जो मतें पांगनाबा असुगुंबा डॉक्टर प्रतिता चैरिटेबल ट्रस्ट अमसुंग डायमंड रेडियो अनिना खुचन अदुना सेल प्रोग्राम अमने असुगुंबा फ्री मेडिकल केम असि नुमाइजिंग खुटिंगी चथबदा नतना हजि अखोगी ट्रस्ट असिना सिलरगा मसिदा अल्ट्रा अखोगी अल्ट्रासाउंड लौननाबा अदुगी एक्स-रे की मशीन अदुगा लैब की करिगी लेबोरेटरी की मैम मशीन अखोई यामना थुबा मतमदा यौरानी अदुगा लोइना अदुगा डायग्नोसिस की सेंटर अमसु हांगागा कोई असुगुंबा खुंगंगदा लेरिबा मरुइना अदुगा सोरदा लेबा मणिपुर की प्रजा शिक्षण खुदिमकी असुगुंबा फैसिलिटी की पीनबा पांडमदा कोई पंथोक चबनी ngasi asisu isa madagi hena ekoi doctor hunna asuma clinical game se sai pungni pa dagi horga si paru tarapa si bok chathari bani ngasi ahumlak subo oina pangthokiba free health camp aduda gynecologist amasung medicine ge doctor ahumna miyoi chamaromda analayang sathakhe matung tarakpadadi tongan ba makhalgi anaba singsu halayeng gani khudong layeng bagi khudong chaba phanghalagani haina trust asigi maikai dagi phongdorakli Taragani Thoirak Suba Manipur Legislative Assembly Mikhalda Kaisamdong Assembly Constituency dagi BJP gi Indian candidate oiriba Nisikant Singh Sapangi election ga mari leinana ngasi constituency asigi tongan ba polling station gi office nipan sangakre
Constituency asigi manung chanba pisum oinam lekai polling number 37 amasung 38 ki office hangaba amaga mari leinana nisikanta na hai BJP asi yamna organized oi party amani lakadori be assembly mikhal asida karamba miyoinda BJP ki ticket pirakadage haibasi intending candidate singi performance ki makha pongani kanana kari tauri haibasi khangdokna ba party asigi survey team amana kopna yengsilibani politics study miyam gi thabak pukchel sengna tawbaga loinana madugi manaba logadabani haina nisikanta na makata na fondoki vaccination lising tara amsing nipan na tagkap kre 24 hours service ambulance ki adu odagi da khoi gi covid ki matang da khoi chawpa sewa ai ke isai ta haijage aduga atopa na kyam tawi tawde dudi BJP party ki moi leiba survey chaliba kangbu BJP ko in chalise kesu akhoi BJP Manipur yam kan khangamoi survey chakhrabani aina tabada report loi yograbani aduna winnability da loi lakani man adu khangna ba da khangba adu natte sidi winnability ni politics ni vote ni sidi kaga da mi da lakada ngakani aduga aina sidai dam tang wam tak haijaninge mayam na akhoi da accused to ise nangai kai lege na ain kai mai social work haibase social work haibase di akhoi gi aina kanano haidana tawgadabni tuminna tawgadabni aduga kana gidamta mateng pangino adusu kan tawgadabni hindi da wahayam leibni neki kar or darya mein dal haibai thabak taw adu mana lawn hono ganu but only thing election ga mari leinana office sing sangaraba matung Sega Road Khwairakpam lekai gida miyam gi eba mifam amasu bangthokhe Seba or Samarpan Avian gi Makada BJP Pasoi Mandal na Sindana COVID-19 gi matangda awareness pibagi bike rally among si Education Minister S. Rajan Amasong Pasoi Assembly Constituency da BJP gi intending candidate oiriba S.S. Krishnananda Sarmana Sagolban Moirang Hanubal Lampakta gilam thakre Puna biker chamaga yangkhai rom na saruk yaduna Pasoi Assembly Constituency gi manungda thaugadoriba awareness rally asiga mari leinana Education Minister S. Rajan hai Pasoi BJP Mandal Amasong Krishnananda Sarmana loikhatlakliba khongthang asi tangai phadaba amani COVID-19 gi chaitheng na maram Malem Pumbada Landarakliba Matam Asida Aikoi gi Punsibu Matau Karamna Ngakthokadage haibasi constituency asige miyamda khanghanbagi pangthokpa campaign makhal amani Laichad asidagi aikoi punna ngakthokminaduna nungayai faba hanagi afaba punsi mahing aduda hanjilagnaba aikoi punna thaudang nominasi haina Minister S. Rajana makatakhi Asigumba virus asina aikoi miyoibagi punsida amang ata thondaba amasung virus asidagi aikoina section tawrang kaya lokhatuna ngasi Bharat ki Pradhan Mantri Narendra Modi ji na vaccination taunanabagi mipum khodimakta vaccine kaktokpa amasung Bharat Sarkar na piriba Manipur Sarkar na piriba SOP ngakna satuna aikoi hairiba virus asidagi ngaktoktuna aikoi gi punsibu kalauba amasung tungi aikoi gi sigumba aikoi gi Krishnanandagi Saramagi lingjing makada hariba campaign lasing asi chatpa hobuni campaign lasina ngasi tagli madudi pasoi kendra da laiba praja khudingma Bharatiya Janata Party amadi kisan da saramana pasoi kendra gi prajabu hariba laina astagi ngakthokuna tek kaidana hinganna bedumba wakhlo ladu phawbaga loinana pasoi kendra gi praja gi punsi kannana bagi adugumba kujang Lakadoriba Manipur Legislative Assembly Mikhalda Singjamai Assembly Constituency dagi National People's Party NPP gi mirep oigadoriba Oinam Roman Singh House to House campaign ngasi dagi mahaki home polling su oiriba Singjamai Oinam Thingel dagi hawdokre campaign adu hawdokpaga mari leinana Roman na hai Singjamai Assembly Constituency da leiriba voter sing laik laisu ningthina hairaba ngaktani paisa amadi muscle power na voter sing bu pukning olhanba ngamloi asengba achumba tauge khanba mirepta vote purakani Maram aduna handaki Mikhal asi Singjamai Assembly Constituency gi oinadi khwaidigi paisa changdaba election oigani mahaki pandamdi constituency asida leiriba naha singbu masaga chanaba thabak amam phanghanabani makhoigi senthok lambi amam lehenduna maromdom lepchaba ngamlaba matamda constituency asi ningthina chawkhat maikai da purakpa ngamgani hainasu khi campaign si yam haningai ledana yamna aina yam nungai je maramdi aina thajaruba aboge thajabagi wangmada
ꯑꯩꯈꯣꯏ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯗꯨꯅ ꯉꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯕꯨ ꯅꯨꯡꯁꯤꯕ ꯑꯩ ꯏꯁꯥꯕꯨ ꯊꯥꯖꯕ ꯊꯝꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯃꯗꯣ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯗ ꯍꯧꯔꯁꯨ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯗ ꯍꯧꯔꯁꯨ ꯍꯟꯗꯛꯇꯤ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯗꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯚꯣꯠ ꯀꯥꯕ ꯍꯥꯏꯕꯗꯣ ꯁꯣꯏ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯤꯡꯖꯃꯩ ꯑꯣꯏꯍꯜꯂꯁꯤ ꯑꯣꯏꯁꯨ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ Bharatiya Janata Yuba Morcha BJYM Hairok Mandal gi makhada leiba BJYM Hairok Zone gi thomi singna angamba sefam khaigatuna hauzik masagi anaba amana maram oiraga layeng sathariba Hairok Kaithel dagi Saikhom Moba gi imung manungda sel oina lupa 9,000 gi tengwang pikre BJYM Hairok Mandal gi President Khundongbam Mohenjit na luchingba thomi sing yauna ngasi ayu tengbang sel khusina khiba aduga mari leinana Mohenjit na hai Hairok Assembly Constituency gi MLA Thoksom Radhisham na Wakholonda awaba taraba matamda amaga mateng pangnaba haibasina aikhoi masal gi marakta nungsi chanaba hengalakani haiba Hairok Assembly Constituency gi MLA TH Radhisham gi Wakholon aduda chap chana thajaba thamduna sel gi tengwang asi pibani matung tarakbadasu awa ana mayok nariba constituency asigi miyamda angamba mateng pangnaba BJYM Hairok Mandal na matam pumbada sem saraga leiri hainasu mahangna fongdokhi Jaifaraba Nomajing Numit September ki tang Trampan haribu numit asida koi Hairok Patu Bazar da laiba Sakom ibungo kawama nare haiba pauta badagi Hairok Kendra ki MLA Dr. Thoksom Radhisham ni makhada akhoi BJYM thomi sing na hongnaru tawdana masa ga ngamba pesa khara puthokna duna imung sigi anabada saruk yaba gidam ikoi mafam dili dengera kuni adu ikoi na ngamjaba lupa 9,000 khakang akhoi BJYM thomi sing na haina jaduna ngasi anaba gi imung na mateng pang jaba lakjaba sida imung manung na su sadu pibi hai wa hije yang mafam na thumjai Mobagi Banau Nupa HS Boboina BJYM ge tengbang sel adu fangbada apenba fongdokpaga loinana MLA Radhisham amadi BJYM Hairok ki timbu thagatpa amadi tawbimal khangbo ulakli Lamdam asigi lup kayaga khusamnaduna All Manipur United Club Organization amukona mayamdagi khara hena awaba mayoknariba miyoisingi khongoliduna chengyenbagi thabak ngasisu leptena chathari haina amukogi Assistant General Secretary MM Thambona fongdorakli Hiram asiga mari leinana thambona hai amukona chatharakliba tengbang pibagi saruk ama oina ngasi su United Maitai Prangal Organization UMPO ga khusamnaduna Imphal East District ke manung chana leiba Porompat Pangal Mamang Leikai Porompat Pangal Maning Leikai amadi Porompat Thawan Thaba Leikai da puna yumthong 25 da chengi tengbang pikhe Porompat leiba Star Sporting Club na mateng pangduna chathakiba tengbangi khongchat aduda amuko gi President PH Nando Luwang amadi UMPO gi President Yungkhaibam Aldisu Sarugya awa saitheng mayok nariba lamdam asigi chingtamda leiba yumthong 10,000 da tengbang pibagi pandam thamduna haukiba tha kharagi mamangdagi changsilakliba thoram asi ngasi de yumthong 9,000 henbada tengbangi polam johanba ngamkhre haina thambona makhatana fongdorakli All India Congress Committee ki Social Media Department Sinduna Delhi ki Gurudwar Rakhabganj Road GRZ da haukiba tang taraga taretagi pangthorakhiba Drishti 2021 haina mingthonba National Executive Mission ngarang loisinkhre AICC ki General Secretary P Sidambaram National Leader Randeep Surjewala amadi atai masak naiba luchingba sing yauna pangthokhiba mifam aduda state singdagi lakpa social media gi state coordinator singsu sarugya loinana lakliba mikhal asida INC gi mirep sing masing yamna mai pakna bakari karamba thabak lakhot kadage haibadu yamna kopna khanaki hairi numit nini chuna pangthokiba mifam aduda aroiba numita INC gi luchingba Rahul Gandhi susaru yabaga loinana social media gi thomi singda thona piduna pongning thogotkhe Manipur Pradesh Congress Committee gi maikaidagi Malem Khomba Salam State Coordinator MPCC Social Media Department na Rahul Gandhi ga unaduna Social Media Department hena mapangal kankhat hanaba taksinki hairi Meeting aduda saruk yaba lakhiba Congress ki luchingba sing Manipur gi State Assembly mikhalda campaign laknaba hairambaga loinana Manipur gi election observer Jairam Ramesh kasu video conference ki khuthangda social media gi kangbu singa wari wadai tawkhi haina pau asamakatari
Lions Club Imphal Paradise Amadi Institute of Driver Training and Research Center IDTRC na sinduna Imphal East URL Part Top Dusara Leiba IDTRC gi campus ta uthabagi thoram amang ase pangthokre. Lion Club ki President Dr. Priyo Kumar, Secretary Gunadaza Amadi IDTRC gi Member Secretary Sanji Kumar Naurem Amadi IDTRC gi staff sing na saruk yaduna pangthokhiba uthabagi thoram aduda campus adugi akoibada tongan ba makhal gi uchara chanirom thaki hairi. Chahi Nimpu Hena Lengaki Kudong Chaba Amata, Arabti Urupta Fangdri Haina, Arabti Urup GP Demand Committee na Fongdokiba Wafam Adu, Yamna Laibak Tibani. Hiram Asigi Matang the Fazana Kang Haiba Miyoi Singnadi, Nokning Bafaram Gani Haina, JAC against the splitting of Kiamgai Muslim Arabti Gram Panchayat in Kairau Making, GPG Convener, Nizamudina Paumi Singa Unaba Amada Fongdokre. Manipur Press Club the Pangtokiba Paugi Mifam Amada, Nizamudina Hai, Lengaki Kudong Chaba Fangde Haizinduna Nungsi Chanana Laminar Liba, Kiamgai Uruf Amadi, Kairaugi Marakta, Mache Tahanaba, Silak Liba, Taurang Asi JAC Amadi, Miyam Yabangam Loy. Asigum Mamaong Asida, Anem Bataki politics Taubani Haina Lowi. Manipurgi Assembly Constituency, Humfulaibagi Manungda, Kairau Esi Katada, Tatarak Liba Taong Asi, Lengaki Karamba Aron Plan Oibano. Masidi Atamnana minority Muslim Singbu, discriminate Taubani Haina Lowi. Hiram Asida local MLA Yausilak Basi, Miyam Nangaktabangam Day. Maram aduna Kiamgai Muslim Arabti Amadi Kairau Makting GP Asi Mahosagum Lengdana Thambiyo Hainasu Nizamudina Makatana Fongdoki. Ulibasi Uram Loidabani JSina Haining Libadi Hanadagi Nungsi Sanana Leklava Kiamgai Muslim Arabti Amadi Kairau Makting Gram Panchayat Ase Lengdana Thambiyo Masigi Wana Taina Bada Torok Labadi Thohaning Dava Thodokaya, Tolakayai, Makatana, Press, Media Gi, Tongda, Awayakum, Togjaroi, Hiramchi, Gimatanga, Manipur, Lengaki, Mapu, Viriba, Honorable CM Amade, Honorable Minister RDNPR Gi, Uning, Sinjari. Wangkem Assembly Constituency gi Manung Chanba, Yaripok Krekru Gwarok Chingdalaiba, Nongpok Tarang Sarava Gaurok Mahadev Hairagasu Khangnaba, Lai Khubom Asigi Manakta, Ecotourism Destination Park Ama Sengbatnaba, Ngasi Constituency Asigi MLA Kaisa Mega Chandana Urup Yungtam Kre. Kekru Idol Progressive Committee KIPC na sinduna pangtokhiba urep yung tambagi thoram aduga mari leinana MLA Kaisa Mega Chandana hai nauna sangbat kadawriba Ecotourism Destination Park asi Tourism Department amasong MLA Local Area Development Fund gi senfam na punna sangbat kadabani nongju tha asi hek loikhibaga khubom asigi akoibada sangbat payaba sing thabak oina pai khatagani Miyam nasu mafam asida lai krumba lakpada ngahak pothanaba amadi mafam asida thengnariba awaba kaya sing asi koknaba Ecotourism Destination Park ki project asi paikhatlakpani park asida hotel handloom and handicraft ki potlam sing yonnaba stall amadi hall na chingba kaya su yawgani Miyam na chathok chasin tawnariba lambi asisu athubada semba hauragani Eco Park asina sem saba loirakpada Kekru khul khakta natana constituency asigi mai oigadoribani hainasu MLA Mega Chandana makatana fongdorakli ngamnaba hotnaminasi haina MLA Mega Chandana miyam na appeal tawkhi tongan ba khoi vision mayam ama mafam sigi yamna fajaba adagi mafam sigi wa nga aga khunsina nga aga leiba adagi mafam sidai achauba asi akhoi Sunday every Sunday kudingi Manipur ki mafam kudimaktagi laifam len asida akhoi lai khoiramba lakpa aduda natana tongan bo occasion kaya agi dharma gi mari leina bo matam kaya da akhoi lai khoiramba Manipur gi adagi lai khoiramba lai maramaduna mafam asida tourism development se tawba matamda laikai sigi amadi wanghim kendra gi praja singi yam chawthok chaba oiba loina laikai sigi economic activities tourism related economic activities akoi hengalan mangamgani
हौखिबे चाही कयागी ममांगदगी कांग्रेस पार्टी दे याउदुना लाक्लबा मोइरांग एसेगी मनुंग चन्ना लेबा फुवाला अमदी सुनु सिफाईगी इमुंग कुनगी मियोई सिंग ngasi बीजेपी पार्टी दे यावरखरे ngasi मोइरांग फाइरेंबम लेकाई दे लेबा मोदी वावंदा बीजेपी मोइरांग मंडल न सिंदुना पांगथोकिबा ओकपगी थौरम अमदा मोइरांग एसेगी एमएलए पी शरतचंद्र सिंह बीजेपी मोइरांग मंडल की प्रेसिडेंट अब्दुल हमीद नौना बीजेपी पार्टी दे यावरखलबा केएच सरित Sarat T Deva T Tombisana Singh Nachingbana Athoi Mithunglen Oina Saruyakhe Thauranga Mari Lainana MLP Sarat Chandra Nahai Marai Bag Mazati Nungsibagi Wakalon Aduna Lising Oiraga Hana Atopa Party da Yaram Labasu Nauna BJP de Yaropa Asi Thagat Ningaini Karigumba Mafam Amada Aikoina Pam Liba Pandam Adu Tamam Nadana Jama Fangdaba Yai Adubu Afawa Tabak Taubadi Lepkiroi Nomadi Aikoigi Pantung from Soidana Yogani BJP Party di Achauba Apikpa Lairaba Ina Kunba Kaidaba Japmanaba Mideng Yengba Party ni Hainasu MLA na Makataki COVID-19 लाइचन मरम ओइरगा महिलोई सिंग थोंग हांगबा याद्रिबना एकेडमिक कैलेंडर काइबदा नतना महिलोई सिंगी अवाबदा तैथेंग कया मायोकनरी हाइना कंगलेपाक स्टूडेंट्स एकेडमी केएसए गी प्रेसिडेंट सुखाम बिद्यानंदना फोंदोख्रे वाफम असी कंगलेपाक स्टूडेंट्स एसोसिएशन केएसए न सिंदुना रीओपनिंग ऑफ स्कूल्स कॉलेजेस एंड यूनिवर्सिटीज इन मणिपुर हाइबा हिरमदा पांगथोखिबा नोमगी ओइबा पैनल डिस्कशन दा फोंदोखिबनी इम्फाल गी चिंगमैरोंग दा लेबा क्लासिक ग्रांडेदा रिटायर्ड IAS RK Nimaina moderator oiraga pangthokhiba thoram aduda Sukham Bidyanandana High School College hangma yadragasu election ga mari leinaba thabak thoram singdi thingbinaba leitana pangthoknari masina takpadi lamdam asigi system asi soire haibani education SK commissioner na school college athubada hangba yabagi fibam lagle haina mari leinana singda khanghalakhiba leikrabani Imphal West ki DC na so COVID-19 ge fibam yenglaga matam amada hektam mahiloisang sing hangdoknaba sem sare haina phongdokhiba leikrabani oirakliba fibam asida school college hangdokpa yaraba natragana yadribra haibagi matangda tongan ba hiramda khang hairaba miyoi sing yauna khana nainabani hangdokpa yare hairagasu kari checksing thorang lakhotkadage haiba wafam su yauna kumna khana nainagani haina su Sukham Bidyanandana makatana phongdokhi School college ki laiba mayamama haijab tai mamang nen thamjakibido punamaksi yang lakanda hojik maki oni school college singa si hangmada matam charabra natraga sadribra hangduluragana kari challenges akoi da mayuk na ba yai aduga hangdragana mairui kunai da mangjeri ba suguma mayam si khanaba aduga hangdokpa matamda hangdokpagi potsi laagadi kari akoi hangdok ting mamang da section thawrang sing lakhot ka dege aduga kari challenges tu akoi na thengnagani aduna hariba mayam sing si akoi khanna naina nan ba medical expert sing academician sing tongan ba school college university gi akoi gi oja sing gi association gi mihut sing yawa aduga apun ba akoi panelist ko ma thoi yoiba bangasi khanani nebage panel discussion gi thoromasi sinjabani Lamyan by Hizab Irabo Ningsing Kuman Palan Amasong Kumbi Ideal Youth Development Organization Kumbi gi Foundation Day Mari Lainana Tha Asigi Anidagi Horaga Tathajarakpa Ma Social Service Camp Amadi Dustbin Install Tawbagi Thoram Ngasi Kumbi Bazar Amadi Primary Health Center Kumbi the Pangthokre Thoram Adu the Primary Health Center Kumbi gi MO in charge Dr. KS Bishorjit Amadi Kumbi Municipal Council gi Executive Officer Moirangthem Inaubina K IYDO na Paikhalakliba Thabak Thoram Adu Pongning Thogatke Ngasigi Lamtu Sengbagi Thoram Aduga Mari Lainana KIYDO gi Secretary Nomaitem Sankarna Primary Health Center Kumbi gi Watiba Infrastructure Amadi Kumbi Wangugi Fibam Soklaba Lambi gi Matangda Lenga ki Pongning Tingsinke Manipur da manufacturing amadi marketing the base tauba economic growth development EZD private limited kauba local based entrepreneur development committee gi company gi head office ama ngasi Bisnupur ward number 9 da Nachau Jilla Parishad member Thiam Dilip Maitaina haunabi matung ina sangaduna miyam da khusinakre ngasi haudokliba company asigi lamdam asigi thabak sufam nomfam khangdana leiriba miyoi kaya thabak pibata natana lamdam asigi sanmitlon da chauna mateng oiragani Manipur da company kaya hokre financial institute kaya hokre ngasi hangdokliba company asina sel thungi mateng pibata natana potlam kaya pithadana business expansion da chauna mateng pigani haibasi sinmi singi oinadi chawtokchani ngai ni haina Thiam Dilip na haike
Rasmedi City the lying Tathariba Infal East District Lablai Makha Lekaidegi Seram Joy Ana lying the Mating Oinaba like-minded group LMZ Manipura ngasi imung asigi miyoising da lupalising kunteng bang Tengbang Kre. Imung asigi awabada saruk yakre. Tengbang pibagi thoram aduda LMZ gi advisor Wang Khemcha Samjai, Lai Mayum Binarani, President L Kunjasur Sharma, Secretary S Ozid, Publicity Secretary Rakesh Naurem Amadi, Dr. M Itin Meitei, Dr. N Inau Banichingba, LMZ gi member sing su saruk yakhe. BJP Manipur Kisan Morcha gi Vice President Ningrengam Kasungna Kamjong District ke Manung Chana Leiba Singsa Khulda Sevahi Sangathan ka mari lainana COVID-19 ge vaccination drive ma pangthokre loinana acha atha kaya gi polam kaya su yenthokre hairi Thauranga mari lainana Ningrengam na Khunja Singh COVID-19 ge vaccine kap gi matangda bab tahanduna akiba laitana vaccine asi kapthokna ba punging thogatke luraba tanfom asida Ningrengam na khul asigi dambang lokhalaliba thabak thauram singbo BJP Fungyar Mandal President KS Lakishan na thagat pa phongdorakli ingagak namatam si phangbagi yam nungaijare maramdi khunja si singasi ki tamakta ojani ningrengam khunja si vairaba chanaba laidaba khunjani na aduba mana ekhoi ki tamakta kya wana khanbiraga ngasi no mesi sumaina chanaba hingnaba Borok bibik eko yam thagatche madam khudingda mangor oishnu aina ekoi khun mayam gi muhutta aina mase ishol mingda thagatchari Kakching Range ki staff singna warakta yamna laiganba Hangkok haina khangnaba monitor lizard Barunus bengalensis ama matam khare yoklaba matong mahausa gi fibam da hingzaruna ba thadokre hairiba Hangkok asi haukiba tang taraga mangada Kakching sumang lekai da leiba naurem natum singna mahaki yumda changlakpadagi forest pau piraptuna Kakching Range ki staff singna local uraba matong masagi asok apan check tawraga mafam chana thadokhibani Hangkok thadokhiba aduga mari leinana range forest officer and munal maitai na hai Hangkok hairiba mapungna silaga chatpa jiba asi matam amada Manipur da marang kaina leirami adubu ngasidi Manipur dagi soida mutkiga daraba jiba ama oire masigi maru oiba maramdi jiba asigi laifam sing mangsilakpa amadi tinhar hidak sizinabana jiba asina chaba til kang hangoina chingba kaya mangsilakpadagini Hangkok soidana mutkiba yabagi akiba laibadagi ngasidi jiba asi Wildlife Protection Act 1972 na Schedule 1 aduga cites nasu Appendix 1 thamduna Hangkok kalhaunaba akanba khongthang laukhali hainasu en munal na makata na phongdokhe Irawat Celebration Committee Konthauzam Local Council na sinduna ngasi kamongda leiba Irawat ki khubamda miyamna hikalega tamkre ngasi gi thauram aduda saruk yakiba Comrade L Thoire na hai kumja Englishing amaga chamapan nifu nipan ge matamda communist ki luchingba singna kamong amasung leibak asigi damak chakhatnaba honaram kiba adu ngasi gi mirol na kaufum thokte Manipur gi ngamkhai kannaba honabada Irawat amasung matam adugi communist luchingba kayana anti Purbachan Pradesh ke ihau tangsilakiba aduna ngasigi mirol na nungaiba leiba ngambani haina thoramda saruk yakiba CPI Manipur State Council ge Assistant Secretary M Zoid Kumar na jananeta Irawat ke chamaga kunmanga suba mapokuman thoronga mari leina na phongdokhe matang asta break amalong minase break ki matungda mayam bataram okchari ZRA Calvin faction ge
achangba kedar ama Churachandpur gi Mata village dagi Khuga battalion na fagat pangam khre haina IJR sauna thadorok cherol amana hairi cherol aduna hai hoki batang tara katareta akakna bapao on fongbadagi matung ina Mata village da thiba humbagi thabak chathabada miyoi ama fagat pangam khibaga loinana mangondagi kapa yari ba nongmay maru ahumga konana .30 dugi pistol ama fagat pangam khre farba misak adu khulai ga konana makha ba thabak lokhatnaba Churachandpur police station da sinakre hairi Lamdam asigi sanaroi singda pifam thokpa chahigi incentive award sing lengakna matam chana pithoktabana maram oiraga sanaroi amadi makhoi ahan laman singda pungning wakhal sontahale haina Wangkhem assembly constituency gi MLA K Mega Chandana fongdorakli wafam ase ngasi mathang tha October gi tang ani amasung ahumda Delhi gi Talkotara Indoor Stadium da pangthokadoriba All India Jeet Kunedo Championship ta saruk yarugadaba Yairipoki sanaroi sing bu yaifa mangal pibagi thoram amaga mari leinana MLA Mega Chandana Fongdo Kibani. Yai Ripok Bisnu Naha Mayai Lekai de Laiba Nongpok Ningtho Panthoibi Laisang the Pangtho Kiba Thoram Aduda, MLA Mega Chandana Hai, Ekoi Kuding Magna Sanaroi Singbo Angamba Mateng Pangaduna, Punging Tawat Minaba Matau Tai. Sanaroi Amana Medal Fangduna Halakpa Matam da Kakta, Makoi Buning Sing Biba, Hainabi Tadokse, Mai Paklaglaba, Sanaroi Singda, Selgi Manapiba, Amadi, Tabak Hapana Afaba Sanaroi Masing, Yamna Putokpada Awaba Oigani. State, National Amasung International gi thakta sanaraba player kayagi incentive awards su lengak asina chahi ahum namsilaga thamba asina sanaroi singi pukning wakhalda adugi matik sontahale haina su MLA Mega Chandana makata khi adegi support financial support mayam jingche aikoi sarkar ama leina sarkar na pibam thoi sarkar gi mathauni sarkar na pigedabani aikoi gi leiba sarkar se leibi jingche masai MLA mayam jing minister mayam jing puthokponate सरकार की लेगिबा पैसा म्याम टैक्स म्याम खाइगल कांदा मिपुं खुदिमक लौमी सु सिंबी सु अदगी दुकानदार सु अदगी तोहान बा अदगी ऑफिसर म्याम ऑफिशियल सिंग एम्प्लॉई सिंग म्याम पुनमक ना मणिपुर की प्रजा पुनमक लाख कुंठा हेनबा प्रजा पुनमक ना टैक्स पीरगा सरकार हम चलाइरिबनी सो दैट अखोई की तंगाई फतवा इसा सिंग की सु सिंग की लाइक तंबगी स्पोर्ट्स की एक्टिविटी मैम सिंह सरकार लौभम थोप दायित्व से लौगदबनी सरकार की मिट नाकों निंसिंगजरी Coalition Against Drugs and Alcohol Kadagi Taraga Manga Suba Mapok Kumo Numika Mari Lenana Ngarang IB Lekai de Leba Kada Jiribangi Office to Pangthokre Taram Aduda Jimpal Jiribangi President N. Sadananda Maite Amadi Kada Jiribangi Vice President Arun Kumar Singh Presidium Member Oina Daisa Fangke Taranga Mari Lenana Kadana Pangthokiba Tabak Taram Kayagi Matangda Nahono na Ningsingki Amadi Nisana Laksilak Lebam Lamdam Asibo Miyam Punakana Bahona Minasi Haiba Wafam Pongdok Naki Sine Executor Association ge President Oina Kumja Englishing Amaga Chamapan Marifutara Humdoidagi Englishing Aniga Ama Fauba from Puramba Thongram Harida Singna Hokiba September Gitang Taraga Mangada Ikang Kangogdana Lekidabada United Sine Exhibitor Association of Manipurna Mifam Ama Pangtokna Awawa Fondokre Haidi Association Asigi Joint Secretary na Thadoropa Awawa Fondokpagi Cherol Amana Hai Thongram Haridas Masagi Achin Bakaya Kaitokna Manipurgi Cinema Hall Sing Zakotnaba Nabada Achoba Thodang Kaya Lorami Haidi All Manipur United Clubs Organization Amukogi Meeting Makhada United Clubs Organization Bisnupur District Yukobit na Mapung Oiba Thodang Loduna Local Club Kunipana Sarugyaba Wangu and Nape surrounding United Clubs Organization Wansuko Kauba another organization among Ngarang Amukogi Office the same cray now na same kiba Wansuko gi Thaupuga Basing Adudi SSWC Wangu Sandang Kongi Hamum Ningthe Maitena President Model Club Wangu gi Amum Binoina General Secretary Laikong Maka Lekai gi Thongnawjam Rabina Finance Secretary ni Haidi COVID lighted laksin naba lengak na lokhalag liba Jackson Tharangi manung channa lengak na piriba COVID ki chana kanglon ngak taba miyoi sing police na faduna fine thian bagi thabak ngasi su makhata na chathari ngasi chathakiba police ki drive ta COVID ki chana kanglon ngak taba miyoi kunithoi police na faduna fine thian ke tungda miyoi sing adu warning piraga thadokhi ngasi chathakiba police ki drive adu da fine oina lupa lising ahunga 4 rangkai
khongatki makhatana covid ki chatna kanglon ngaktaba thengnarabadi National Disaster Management Act English aniga mangagi makhada akhanaba action logani haina Inspector General of Police Operation E Priya Kumar Singh na thadorok pachorol amana hairi Urkhol District ke Manung Chanba Sirara Khongda Phangba Morok amadi Tamenglongda Komlabu India Government Geographical Indication GI Tech Pirakpada India ki Prime Minister Narendra Modi amasong Manipur ki Chief Minister N Birenbu Irawat Foundation Manipur IFM na thagat pa phongdorakli Lokhalak liba khongthang asina malim gi kaithel da pothok asi lalon itik tawbagi khudong chawa fanglagani amadi lawmi singda ahenba income laktuna pothok puthok pagi changsu hengat hanba ngamlagani atai lemhori ba iramdam asigi GI Tech fangba yaraba pothok singbusu athuba matamda GI Tech phanghan biduna lawmi singda hena pungning thogot piu hainasu IFM ge General Secretary KH Gopen Luangna lenga ki pungning chingsilakli Malim pumbada thengnariba COVID-19 ge laitet asidagi ngakthoknaba achamba section tharang khara ngakna chatpinaba Mami TV gi mic dagi ningsingjari madudi yumdagi hekcha thokpaga face mask upiyu mi amaga gi marakta foot taru ki arapa thambiyu mai mit khut sa toina hamdokpiyu amadi COVID vaccine kapa yaraba sing sungsoi soidana COVID vaccine kapthoktuna laitet asidagi kanaba miyam puna honaminase Aroi bada maroi ba pau amuk hanna Jal Jeevan Mission gi makhada Manipur gi yumthong khudingda todi ising phanghanaba Manipur lenga ke PhD na lakhalakliba thabak thoram sing ase pungning thogoningai oi haina Education and External Affairs ki Union Minister of State Dr. R.K. Ranjana phongdokre Transgender activist Santa Khuraina UN gi tongan ba platform singda Manipur gi LGBTI kanglop amadi yelhau transgender sing gi matangda pukhatuna wa ngangkhre CCS ke na changseliba sanghala se iramdam ge saruk ama oina kadi khulda u 42 ga chamanga thakre kadi khulda ahan boina free medical camp pangthokre Amasong haukiba pung kunmarida apunba miyoy lising aniga chamapan taraga nichoy COVID test tawbada chaniga kuntramari positive oire laina asna maram oiraga miyoy ama laikhidrei miyoy chaniga kunmari na nawa fodan disaster tawkre Matang asita Manipur Prime Time News losinjare ahenba ipawgi damak Mami TV bu miyeng tadon leibiyu Chief Minister Health for All scheme, door-to-door health screening for primary health care and chronic disease management. To complete the primary health checkup for all the citizens of Manipur, the primary focus is early identification and diagnosis of non-communicable diseases (NCD). In the first phase, 1,118 villages will be selected, comprising all 16 districts. These villages are linked to 118 primary health sub-centers, 29 primary health centers, and 7 community health centers. Screening of non-communicable diseases, hypertension, diabetes, heart disease, kidney ailment, respiratory disease like COPD, 3 common cancer, oral, breast and cervical, etc. Mental health problems and stroke, post-stroke. Door-to-door screening of non-communicable diseases with a handheld screening device of a patient connected with doctors at command center by telemedicine. On-site consultation with doctors and prescription with free drug delivery. Issue in the public interest by National Health Mission and